ꯑꯦꯅꯤ ꯃꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯣꯏꯒ ꯌꯥꯔꯤꯃꯈꯩ ꯂꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯁꯦꯜꯗ ꯂꯩꯇꯦ ꯑꯗꯒꯤ ꯑꯩꯒꯤ ꯃꯤꯡꯆꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯄꯣꯖꯤꯁꯟꯗ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯁꯦꯝꯒꯠꯄ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯃꯣꯏꯒꯤꯗꯃꯛꯇ ꯃꯇꯝ ꯄꯤꯕꯤꯕ ꯑꯗꯨ ꯃꯣꯏꯗ ꯍꯪꯕ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯆꯠꯅꯤꯡꯉꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯣꯏꯒꯤ ꯋꯥꯁꯦ ꯇꯥꯕꯤꯕꯀꯣ ꯌꯥꯝꯅ ꯂꯥꯏꯔꯖꯕ ꯏꯃꯨꯡꯗꯒꯤ ꯃꯆꯦꯅ ꯃꯧꯄꯥꯅ ꯑꯗꯩ ꯃꯕꯨꯡꯅ ꯍꯣꯠꯅꯖꯔꯒ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯃꯃꯥ ꯃꯄꯥꯅ ꯍꯣꯠꯅꯖꯔꯒ ꯁꯦꯜ ꯋꯥꯅ ꯇꯥꯜꯂꯒ ꯃꯄꯥꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯕ ꯌꯥꯎꯔꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯕꯗꯩ ꯊꯥꯕꯅꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯁꯨ ꯐꯕꯗꯒꯤ ꯃꯣꯏꯁꯤ ꯊꯥꯈꯤꯕ ꯑꯗꯨꯝꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯃꯃꯤ ꯇꯥꯕ ꯃꯈꯣꯏ ꯊꯃꯣꯏꯅ ꯃꯃꯤ ꯇꯥꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯍꯩꯔꯣꯏꯁꯤꯡꯗꯣ ꯃꯣꯏꯗꯤ ꯑꯌꯥꯝꯕꯅ ꯃꯥꯡꯗꯦꯕ ꯃꯣꯏꯗꯤ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯑꯒ ꯊꯣꯔꯛꯑꯦꯕ ꯑꯗꯨꯝ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯏꯃꯥ ꯏꯄꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥꯝ ꯍꯩꯕꯁꯨ ꯅꯠꯇꯦ ꯏꯌꯥꯝꯕꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯤꯈꯠꯂꯛꯏꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯃꯥ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯥꯎꯔꯛꯈꯤꯕꯗꯣ ꯃꯇꯝꯗꯨꯗ ꯑꯩ ꯅꯤꯡꯁꯤꯡꯉꯦꯕ ꯑꯗꯨꯅ ꯏꯃꯥꯅ ꯁꯥꯎꯒꯗꯕ ꯕꯥꯖꯤꯅ ꯁꯥꯎꯒꯗꯕ ꯊꯕꯛꯇꯨꯗꯤ ꯑꯩ ꯇꯧꯔꯛꯇꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯁꯦꯝꯕꯤꯕ ꯉꯝꯃꯕꯀꯣ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯉꯝꯃꯕ ꯁꯤꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯁꯤꯒꯤꯅꯦ ꯐꯤꯕꯝꯁꯦ ꯁꯦꯝꯕꯤꯕ ꯉꯝꯃꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯝꯕꯗ ꯂꯥꯏꯅ ꯊꯣꯛꯀꯅꯦꯕ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯁꯦꯜ ꯄꯥꯏꯕ ꯀꯌꯥꯅ ꯃꯔꯨ ꯑꯣꯏꯅꯀꯣ ꯁꯦꯜ ꯄꯥꯏꯕ ꯀꯌꯥꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯦꯜ ꯄꯥꯏꯕ ꯑꯗꯩ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯀꯌꯥꯅ ꯈꯜꯂꯤꯅ ꯁꯦꯜ ꯊꯥꯗꯔꯗꯤ ꯑꯩ ꯏꯆꯥꯁꯤꯡ ꯇ꯭ꯌꯨꯁꯟ ꯊꯥꯔ ꯂꯣꯏꯔꯦ ꯃꯤꯉꯣꯟꯗ ꯁꯦꯜ ꯅꯣꯡꯗ ꯊꯥꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯃꯄꯥꯟꯗ ꯗꯤꯜꯂꯤꯗ ꯊꯥꯗꯣꯛ ꯃꯨꯝꯕꯥꯏ ꯊꯥꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯀꯥꯏꯅ ꯈꯜꯂꯒ ꯌꯥꯝꯅ ꯂꯥꯏꯅ ꯈꯜꯂꯒ ꯁꯦꯟ ꯊꯥꯗꯔꯒ ꯁꯦꯟꯁꯤ ꯖꯝ ꯊꯥꯗꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯁꯦꯝꯕ ꯉꯝꯒꯅꯤ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯏ ꯀꯨꯝꯃꯤ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯔꯒ ꯊꯣꯔꯛꯇꯅ ꯗ꯭ꯔꯒ ꯆꯥꯕꯅꯦ ꯈꯪꯗꯦ ꯑꯗꯩ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯔꯛꯏꯁꯤꯗꯤ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯔꯖꯕ ꯏꯃꯨꯡꯗꯒꯤ ꯃꯆꯦꯅ ꯃꯧꯄꯥꯅ ꯑꯗꯩ ꯃꯕꯨꯡꯅ ꯍꯣꯠꯅꯖꯔꯒ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯃꯃꯥ ꯃꯄꯥꯅ ꯍꯣꯠꯅꯖꯔꯒ ꯁꯦꯜ ꯋꯥꯅ ꯇꯥꯜꯂꯒ ꯃꯄꯥꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯕ ꯌꯥꯎꯔꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯕꯗꯩ ꯊꯥꯕꯅꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯁꯨ ꯐꯕꯗꯒꯤ ꯃꯣꯏꯁꯤ ꯊꯥꯈꯤꯕ ꯑꯗꯨꯝꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯃꯃꯤ ꯇꯥꯕ ꯃꯈꯣꯏ ꯊꯃꯣꯏꯅ ꯃꯃꯤ ꯇꯥꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯍꯩꯔꯣꯏꯁꯤꯡꯗꯣ ꯃꯣꯏꯗꯤ ꯑꯌꯥꯝꯕꯅ ꯃꯥꯡꯗꯦꯕ ꯃꯣꯏꯗꯤ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯑꯒ ꯊꯣꯔꯛꯑꯦꯕ ꯁꯤꯅꯅꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯁꯦꯝꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯁꯤ ꯂꯣꯏꯅꯕꯤꯕꯁꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯑꯩꯈꯣꯏ ꯑꯉꯥꯡ ꯏꯆꯥꯁꯤꯡꯁꯦ ꯃꯔꯤꯃꯛꯁꯤ ꯂꯣꯏꯅ ꯍꯦꯛ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗ ꯑꯩꯅ ꯀꯗꯥꯏꯗ ꯁꯣꯏꯒꯗꯒꯦ ꯀꯗꯥꯏꯗ ꯐꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯍꯣꯠꯅꯖꯔꯛꯑꯦꯕ ꯑꯁꯣꯏꯕꯁꯨ ꯀꯌꯥꯝ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯌꯥꯎꯔꯛꯑꯦꯕ ꯂꯝꯕꯤꯗ ꯍꯧꯖꯤꯛꯇꯕꯨ ꯃꯌꯥꯝꯅ ꯃꯣꯏꯁꯤ ꯐꯔꯀꯥꯟꯗ ꯁꯨꯝ ꯎꯕꯤꯔꯛꯄꯩ ꯋꯥꯅꯤꯀꯣ ꯑꯗꯣ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯇꯤꯟ ꯑꯦꯖ ꯑꯣꯏꯕꯅꯤꯅꯀꯣ ꯆꯍꯤ 19 19 ꯁ꯭ꯋꯥꯏꯐꯥꯎ ꯃꯅꯨꯡꯗ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯔꯒ ꯃꯣꯏꯁꯤ ꯁꯦꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯣꯏ ꯂꯣꯏꯅꯃꯛꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯀꯣ ꯏꯆꯥ ꯑꯍꯜ ꯆꯦꯆꯦꯗꯤ ꯀꯩꯝ ꯇꯧꯗꯅ ꯃꯥꯗꯤ BA ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯥꯗꯤ ꯍꯣꯏ ꯃꯥ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕ ꯑꯐꯕ ꯑꯃ ꯐꯪꯗꯅꯤꯅ ꯃꯣꯏ ꯊꯕꯛꯄꯨꯗꯤ ꯑꯗꯨꯝ ꯇꯧꯏꯀꯣ ꯃꯣꯏꯁꯨ ꯊꯕꯛ ꯑꯗꯨꯝ ꯇꯧꯏ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯗ ꯑꯗꯣ ꯃꯣꯏꯒꯤ ꯍꯤꯡꯅꯕ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯈꯔ ꯁꯨꯝ ꯈꯟꯖꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨ ꯌꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨ ꯃꯤ ꯐꯠꯇꯕ ꯈꯣꯠꯇꯕ ꯉꯥꯎꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯕ ꯆꯨꯔꯨ ꯕꯤꯔꯤ ꯊꯛꯄ ꯅꯠꯇꯦ ꯌꯨ ꯊꯛꯄꯅ ꯀꯩꯝ ꯇꯧꯗꯦꯕ ꯑꯗꯨꯝ ꯁꯨꯝ ꯌꯨꯝ ꯄꯥꯟꯈꯤꯕ ꯋꯥꯅꯤꯗ ꯑꯗ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕꯗꯣ ꯑꯣꯏꯍꯟꯕ ꯉꯝꯗꯕ ꯋꯥꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯕꯣꯛꯀꯤꯗ ꯆꯦꯜꯂ ꯂꯩꯈꯤꯕꯗꯒꯤ ꯑꯩꯅ ꯁꯦꯝꯒꯗꯕꯗꯣ ꯁꯦꯝꯕ ꯉꯝꯍꯧꯗꯕ ꯑꯩꯅ ꯈꯔ ꯁ꯭ꯇ꯭रिꯛ ꯑꯣꯏꯕꯗꯨꯗ ꯆꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯕꯣꯛꯀ ꯂꯩꯃꯤꯟꯅꯈꯤꯕ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁꯁꯨ ꯃꯥꯡꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯅꯅꯥꯎꯅꯦ ꯏꯆꯥ ꯕꯦꯝꯕꯦꯅꯦ ꯕꯨꯡꯕꯨꯡꯅꯦ ꯃꯣꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯣꯠꯄ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕꯁꯤ ꯂꯣꯏꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ
तारगा तौरगा सुम लापनी नंग सी बावदा मोइदा असोइबसे लेतेबा अतौबगिदि इचा चेचेजु माने जूनियर हाई स्कूल लाइरिङै फावबदि माजी मोइगी ने स्कूल की रोल मॉडल होइना को मोइ क्लास नंबर 1 ओइरपनी अबदगी रोल मॉडल होइना लापनेबा इवन मोइगी अखोइगी न्यू टाइपिंग सिटी की गवर्नर दगी अवार्ड का फंगना माजे रोल मॉडल ओइ लापने यामना निथिजना लापने जूनियर हाई स्कूल बावदि अदोदि मतुंगदा आइना खरा स्ट्रिक ओइदुरा अदि मबोकना सोमदा मतोमदे लेबदुगा मबोकदा लाइनिंगबगा चेन बिदुरि मबोकना फाजिलगा थमगिबा हाइतारको थादोरक्तबा जिक लाइमिनबे इमा हलजे मागिदा लाइगिदनेबा दमाइतोने इमागी मनाक्ता लाइगिदेनि अदुम सुम खरगा सुम छोंदरपुदुना मागी सेल्फ कॉन्फिडेंस सु मांखिबा अदगी मान हान होनजनबा मयामदो कन्न होनजनबा अदुसु मांखिबा अदुगा साजर तोबसु लोइ लेप्रे हानदे अखोइगी तलेरिङदा आइगी तलेरिङदि चांग नाइना साजर तोरबने अदु जिकि मागी तलेगदि लोइ साजर जु तोखरे सुमाइ तौदना मथंग मथंग चुम तौबदेगदि अदुम कोनदि अदुम बीए लोइसलगा मयुम पामे हाइताय अदुना तौबदि मागी पुंसिगी कांबी अमदि अदुम समजरे माइ मपोर बिजो अदुम अफब मीनी अदुम मोइ मसा मसागी मोइ कंपनी अमदा थबक तौगा अदुम मुसियाल अदुम थोइको तौबदि आइना खंजरुबदो सुम यौदे हाइबगी वानी अदुना बिजि आइना तौरिसिदि तौजरिसिदि चा अहुम जिदैसिदा आइना मी येंग थंग फोकस तौगा अदुम सेमने हुजिकसु सेमबदि हौरपदा ngairi लोइद्रियबा अदु लंबीदु ममाइ चुंगपगी वाने मो लोइद्रियबसे अदु आइना सिदैदा मोइ मी ओइरे अदु यूनिवर्सिटी चंगे नेपल अकादमी चंगे खोलेना आइना करीमता मोइ सेनदबदि यापोन्तेबा अदु सि अदुम हुजिकसु अदुम मोइ वारि सानदना अदुम खोनदना डिस्कशन तौदना खोतन तानदना अदुम तौजि लेप्तेबा अदुना एनी मोइना युमदा हलपा मतमदा आइना मोइगा यारि मके लोइना नबो खोनरिसे अदुगिनेबा अदुना आइना मपामा ओइबसिंदा हाइजनिंगबसे अखोइ सेलदा लेते अदगी आइगी मिंचत्ता लेते आइगी पोजिशनदा लेते अबा खोइना angaang ma semgatpa mi unuk semgatpa habse khwadi maru oibne khoina moiga nuksinana loinaba moigi da matam pidiba adu moiga hangba moina pamisina kare chaningisina karino haibna singba moigi waje tabibuko adu hoi fatabadudi arambe khoina la le chumde haina tapiba mathauju taiko adu moigu nuksirina na khoina moina tongniba khudimak laining khudimak kon laibi buko piba do adu masu patiko अतो मोइना पकतर पमतम खना मोइबु रिवार्ड पिबसे मोइदा पुनिंग थोग पेजे सिदि याम बथौता अदुमकने बाइना तबजिरिसु अदु ओवर अप्रिशिएट तौबा अदि हेना थागत प हेना मोइना लेबि वाइ खुदम लेबि बकाज ai तौति इवन से लेर बाइ लेबि रोया मदुना सोइरा प लाकनेना अनु खरि हाइतारा कोना कोइ मितेलोंदा कोइ केथो हन बाइदो केथो हन बजि मदि ai तौदे कराइदे केथोकपसु ngamdeina kon heng lapaga koi icha singga dum jinda sajel tawminarani si sajel tawba khopa ji iraila no ta no khen taw ya pa thabunati khara puning ji changna khara khona ba tawda aga smaina sum sajel tawba khopa si tawba sina su ko moina mamana basalaga ngoksinna rudaw matamdida khoiga sajel tawminare chumne lebante wari watai saga nimsinana wari watai saga tana khona tawle smaitana mapanda moina laigraga patanu tawkadaba mayamdo sidagi ju yam ngakthue dagi moina cell phone sijinnaraga matam manghanba khotpa adu tawba adu dai ju yam ngakthue khoina moiga nungsinana wari watai sadana loina ba sajel tawba thokpa yimdani khangde pakne khangde tawjiko do mayamna gym da sanade koi gym leite na to gym da sapangam de kaina adumaina mo excuse to buji to bigano maramdi sajil bu to ga haragadi kon any mafam da sala sajil to ya kolam pak tan kan ture indani kangde to bu ya to ge ga haradi laibne lambi din bana aduna samaina aicha sing ji loina bi sine ba ja mathau tari akar ba faina nung sinana moiga matam je pithoga moida matam piraga loina bangam ko angang jin sembada thopne adumakne uja aina ko icha sing tawjo adu masida ida aina icha sing mi ore kole
ꯐꯔꯦ ꯈꯣꯠꯂꯦ ꯅꯝꯕꯔ 1 ꯇꯥꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯩꯅ ꯆꯥꯎꯊꯣꯛꯆꯗꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯩꯅ ꯈꯪꯖꯔꯤꯕ ꯈꯔꯁꯦ ꯁꯨꯃꯥꯏꯅ ꯄꯤꯊꯣꯛꯑꯒ ꯏꯔꯩ ꯏꯆꯥꯁꯤꯡꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯖꯕꯗꯤ